ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯇꯤꯡꯇꯣꯡꯒꯤꯗꯤ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯒꯤ ꯁꯨꯝ ꯄꯣꯊꯥꯅꯕ ꯇꯧꯁꯦꯅ ꯈꯟꯕꯅꯦ ꯑꯗꯣ ꯀꯣꯜ ꯄ꯭ꯔꯦꯡꯒꯨꯝꯕꯁꯤꯗꯤ ꯊꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯗꯣ ꯈꯣꯟꯖꯦꯜ ꯈꯪꯅ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯤꯃꯤꯀ꯭ꯔꯤ ꯑꯥꯔꯇꯤꯁꯇ ꯃꯃꯤꯡꯁꯨ ꯂꯩꯕ ꯏꯌꯥꯝꯕ ꯒꯣꯕꯤꯟꯗꯥꯁꯇ ꯉꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯃꯃꯥꯡꯗ ꯒꯦꯄꯦꯂꯤꯅꯥꯒꯤ ꯇꯥꯏꯞꯇ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯣꯜ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕꯁꯤꯡ ꯍꯪꯉꯁꯤ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯗꯣꯀꯣ ꯑꯗꯣ ꯅꯣꯛꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯑꯩ ꯍꯪꯉꯒꯦ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯍꯥꯟꯅ ꯂꯧꯒꯦꯀꯣ ꯑꯣꯀꯦ ꯅꯣ ꯁꯥꯎꯟ ꯁ꯭ꯇꯥꯔꯠ 2 3 ꯑꯣꯀꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯧꯈ꯭ꯔꯦ ꯀꯣꯜ ꯆꯠꯂꯦ ꯁꯣꯔꯣꯛ ꯃꯄꯥꯟ ꯑꯣꯏꯕꯩ ꯈꯔꯗꯤ ꯂꯥꯡꯕꯅꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥꯁꯦ ꯌꯦꯡꯉꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯄꯥꯏꯔꯛꯇꯦ ꯍꯧꯖꯤꯛꯇ ꯑꯣꯏꯁꯥꯏ ꯀꯩꯅꯣ ꯏꯃꯥꯟꯅꯕ ꯃꯃꯥꯡ ꯂꯩꯔꯝꯃꯤꯁꯤꯅ ꯇꯥꯕꯩ ꯆꯥꯡꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯇꯥꯕꯩ ꯆꯥꯡ ꯈꯔ ꯋꯥꯠꯂꯦ ꯇꯥꯕ꯭ꯔꯥ ꯌꯥꯔꯕ ꯍꯜꯂꯣ ꯇꯥꯕ꯭ꯔꯥ ꯇꯥꯕꯣꯏ ꯇꯥꯔꯦ ꯌꯥꯔꯕ ꯇꯥꯔꯦ ꯑꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯁꯦ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕꯣ ꯀꯔꯤꯕꯣ ꯃꯌꯥꯝ ꯆꯥꯔꯦ ꯏꯌꯥꯝꯕꯁꯦ ꯌꯥꯡ ꯀꯪꯁꯤꯜꯂꯤꯔ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯛꯆꯥꯡꯁꯦ ꯍꯟꯗꯛꯁꯦ ꯈꯔ ꯁꯦꯝꯃꯤꯅꯤ ꯏꯆꯦ ꯅꯣꯏꯈꯠꯇꯅꯕꯅ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯅꯣꯏꯔꯦ ꯑꯗꯣ ꯁꯨꯝ ꯏꯌꯥꯝꯕꯒꯤ ꯂꯝꯒꯥꯏꯗꯤ ꯑꯗꯩ ꯃꯤ ꯂꯣꯏ ꯈꯪꯅ ꯉꯥꯛꯇꯅꯦ ꯏꯌꯥꯝꯕꯒꯤ ꯃꯤꯡ ꯈꯪꯉꯦ ꯑꯗꯒꯤ ꯃꯤꯡꯁꯨ ꯐꯖꯅ ꯈꯪꯉꯦ ꯃꯌꯥꯝꯅ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯖꯦꯅꯔꯦꯂꯤ ꯁꯨꯝ ꯏꯆꯝ ꯆꯝꯕ ꯋꯥꯍꯪꯗ ꯁꯨꯝ ꯍꯪꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯨꯝ ꯉꯥꯏꯍꯥꯛꯇꯪ ꯁꯨꯝ ꯏꯟꯇꯔꯦꯛꯁꯟ ꯑꯣꯏꯕ ꯌꯥꯕꯗꯀꯣ ꯗꯥꯒꯣꯕꯤꯟ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯉꯤꯁꯦ ꯗꯥꯒꯣꯕꯤꯟꯅ ꯀꯩꯅꯣꯁꯦ ꯃꯤꯃꯤꯀ꯭ꯔꯤꯒꯤ ꯂꯥꯏꯟꯗ ꯆꯪꯉꯛꯈ꯭ꯔꯤꯁꯦ ꯀꯌꯥꯃꯨꯛꯇꯤ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦ ꯆꯍꯤ ꯎꯝ 12 ꯃꯃꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯇꯔꯥꯅꯤꯊꯣꯏꯒꯤ ꯃꯃꯥꯡꯗꯒꯤꯅꯦ ꯑꯩ ꯆꯪꯉꯛꯈꯤꯁꯦ ꯑꯣꯀꯦ ꯑꯣ ꯑꯗꯣ ꯑꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯗꯥꯅ ꯌꯥꯝ ꯄꯥꯝꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯃꯤꯅ ꯇꯧ ꯀꯥꯏꯅ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯄꯥꯝꯖꯕꯗꯒꯤ ꯇꯧꯔꯀꯥꯟꯗ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄꯗꯣ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕꯗ ꯂꯝꯕꯤ ꯑꯃ ꯊꯤꯔꯛꯄꯗꯨꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯣ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀꯟꯅꯕ ꯍꯣꯠꯅꯕꯗꯀꯣ ꯏꯁꯩꯅꯦꯕ ꯑꯩꯅ ꯄꯥꯝꯃꯛꯄꯗꯤ ꯑꯣ ꯏꯁꯩꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯀꯩꯅꯣ ꯁꯣꯔꯤꯒꯤ ꯃꯈꯣꯟ ꯁꯥꯡꯉꯝꯃꯦ ꯑꯗꯒꯤ ꯁꯤꯡꯒꯔ ꯃꯌꯥꯝꯅꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯔꯟꯕꯤꯔ ꯍꯣꯏ ꯀꯩ ꯍꯣꯏꯗ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯀꯩꯅꯣ ꯑꯗꯒꯤ ꯁꯨꯝ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯖꯔꯅꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯥꯅ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯃꯥꯔꯕꯣꯜ ꯑꯗꯒꯤ ꯀ꯭ꯔꯤꯀꯦꯠ ꯑꯗꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯨꯁꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯒꯦꯝꯁꯤꯗ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯁꯥꯟꯅꯁꯤ ꯀꯩ ꯑꯣꯏ ꯑꯩꯈꯣꯏ ꯏꯍꯥꯟꯂꯝꯕꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯟꯅ ꯁꯥꯟꯅꯔꯛꯈꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯈꯔ ꯂꯩꯌꯦ ꯀ꯭ꯔꯤꯀꯦꯠꯅ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯩ ꯀ꯭ꯔꯤꯀꯦꯠꯁꯦ ꯃꯥꯔꯕꯣꯜꯒꯨꯝꯕꯗꯤ ꯀꯥꯞꯄꯛꯇꯕ꯭ꯔꯣ ꯃꯥꯔꯕꯣꯜ ꯀꯥꯞꯄꯦ ꯂꯣꯏ ꯁꯨꯔꯤ ꯁꯤꯟꯐꯧꯇꯤ ꯂꯣꯏ ꯁꯤꯟ ꯁꯨꯔꯒꯁꯨ ꯇꯤꯝ ꯋꯥꯛ ꯄꯨꯂꯞ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯀꯦ ꯑꯗꯣ ꯗꯥꯁꯦ ꯌꯨꯝ ꯄꯥꯟꯕꯤꯔꯦꯀꯣ ꯄꯥꯟꯗ ꯑꯣ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯉꯥꯡ 2 ꯂꯩꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯀꯩ ꯌꯥꯝ ꯕꯤꯠ ꯌꯥꯝ ꯂꯩꯇꯕ꯭ꯔꯣ ꯉꯁꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯅ ꯅꯨꯄꯤ ꯌꯦꯁ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯣ ꯏꯌꯥꯝꯕꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯗꯥꯕꯣꯅꯤ ꯁꯥꯕ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯡ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ ꯃꯤꯡꯁꯦ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯗꯗꯥꯒꯤ ꯁꯨꯝ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯉꯥꯛꯇꯪꯁꯤꯗ ꯗꯗꯥꯒꯅꯦ ꯈꯜꯂꯔꯣꯏꯒꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒꯅꯦ ꯋꯥꯔꯤ ꯁꯥꯔꯤꯁꯦꯅ ꯂꯩꯔꯁꯦꯕ ꯑꯗꯣ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒ ꯋꯥꯔꯤ ꯁꯥꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯔꯦꯅꯦ ꯍꯧꯔꯁꯤ ꯍꯧꯔꯁꯦꯕꯀꯣ ꯌꯥꯝꯕꯨꯡꯁꯦ ꯁꯨꯝ ꯑꯍꯟ ꯑꯣꯏꯁꯜꯂꯒ ꯁꯨꯝ ꯅꯧꯈꯠꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤ ꯃꯟꯇ꯭ꯔꯒ ꯄꯥꯏꯕꯤꯕ꯭ꯔꯕ ꯑꯗꯨꯃꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯃꯌꯥꯝ ꯋꯥꯈꯜꯁꯤ ꯅꯧꯊꯣꯛ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯕ ꯈꯟ ꯇꯥꯔꯦ ꯄꯨꯟꯁꯤꯁꯤꯁꯨ ꯅꯧꯊꯣꯛꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯆꯍꯤꯁꯨ ꯅꯧꯊꯣꯛꯇꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ
ꯑꯗꯣ ꯁꯤꯒꯤ ꯋꯥꯍꯪꯁꯤꯃꯛꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯧꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯍꯦꯔꯣꯒꯨꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯅꯧꯔ ꯁꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯗꯥ ꯁꯣꯔꯤꯗ ꯍꯪꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯩ ꯁꯛꯑ ꯈꯨꯝꯃꯛꯇꯣꯏꯅꯦꯕ ꯑꯗ ꯀꯃꯥꯏꯅ ꯇꯧꯔ ꯈꯨꯝꯃꯛꯀꯅꯤ 이상한 꿈마디 나 소리나 하래 뭐 다르게 되지 마 하라고 나하 오이닝어디 너 코이시 와칼 아띵버도 농아이 할루 와칸부 와르디 파이샤 바이버나 까나로 아할 오이샬라까니 ꯑꯁ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯊꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯗ ꯉꯁꯤꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯗꯤ ꯊꯔꯣꯏ ꯆꯥꯈ꯭ꯔꯦ ꯊꯔꯣꯏ ꯑꯁ ꯑꯩꯁꯦ ꯑꯅꯤ ꯑꯃꯨꯛ ꯍꯪꯖꯜꯂꯦ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯊꯥꯒꯠꯂꯦꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯅꯨꯡꯉꯥꯏ ꯑꯗꯩ ꯗꯥꯒ ꯉꯁꯤ ꯊꯦꯡꯅꯗꯅ ꯑꯗꯩ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯗ ꯑꯩ ꯐꯣꯟ ꯑꯩ ꯇꯛ ꯇꯧꯔꯀꯥꯟꯗꯒ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯥꯒꯤ ꯐꯦꯟ ꯃꯌꯥꯝ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛꯁꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯈꯣꯟꯖꯦꯜ ꯁꯥꯕꯁꯦ ꯃꯌꯥꯝꯗꯤ ꯁꯤꯗꯤ ꯇꯦꯂꯦꯟꯅꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯗꯥꯗꯤ ꯂꯩꯔꯤꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯆꯥꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯗ ꯁꯨꯝ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯧꯔꯤꯁꯤꯗ ꯗꯥꯗꯥꯁꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯑꯩꯅ ꯈꯟꯕ ꯀꯥꯟꯗ ꯏꯁꯩꯒꯨꯝꯕ ꯑꯗꯨꯝ ꯑꯦꯡꯀꯔ ꯑꯣꯏꯕ ꯌꯥꯝ ꯆꯠꯂꯦꯕ ꯆꯠꯂꯤ ꯑꯗ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯡꯀꯔꯗꯤ ꯍꯧꯔꯕ ꯃꯊꯛꯇ ꯍꯥꯏꯗꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯗꯤ ꯀꯟꯅ ꯍꯧꯕ ꯇꯥꯏꯃꯤꯡ ꯑꯗ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯄꯒꯨꯝꯕ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯎꯒꯦ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯐꯧꯗꯤ ꯌꯥꯎꯗ꯭ꯔꯤ ꯌꯥꯎꯔꯛꯄꯗꯤ ꯑꯩꯈꯣꯏ ꯏꯁꯩ ꯍꯧꯗ꯭ꯔꯤꯀꯥꯟꯗꯗꯤ ꯍꯥꯞꯅꯤꯡꯉꯛꯄꯗꯤ ꯑꯗꯨꯝ ꯏꯁꯩ ꯍꯧꯗ꯭ꯔꯗꯤ ꯍꯥꯞꯇꯣꯛꯑꯁꯤ ꯀꯥꯟꯗ ꯍꯥꯏꯞ ꯇꯧꯕꯗꯤ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯏꯁꯩ ꯂꯥꯎꯔꯤ ꯃꯔꯛꯇꯨꯗ ꯃꯅꯨꯡꯗꯨꯗꯗꯤ ꯑꯩꯈꯣꯏ ꯍꯥꯞꯄꯒꯤ ꯊꯕꯛꯇꯨꯗꯤ ꯇꯧꯔꯛꯇꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩꯀꯣ ꯍꯥꯏꯗꯤ ꯁꯨꯝꯕꯒꯤꯁꯦ ꯈꯣꯡ ꯍꯥꯝꯅꯤꯡꯕ ꯍꯥꯏꯁꯤ ꯇꯝ ꯉꯝꯗꯦꯅ ꯊꯣꯛꯂꯛꯇꯕꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯤ ꯏꯍꯥꯟꯕꯗꯤ ꯏꯁꯩ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯑꯣꯔꯒꯅꯥꯏꯖꯔ ꯃꯌꯥꯝꯗꯨꯅ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟꯒꯤ ꯆꯥꯛ ꯄꯤꯖꯕꯤꯔꯣ ꯑꯗꯒꯤ ꯑꯇꯩ ꯑꯇꯩꯒꯤ ꯂꯥꯛꯏꯕ ꯁꯤꯡꯒꯔꯁꯤꯡꯒꯤ ꯆꯥꯛ ꯄꯤꯖꯕꯤꯔꯣ ꯀꯥꯏꯅ ꯀꯧꯁꯟꯕꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯆꯥꯁꯟ ꯊꯛꯆꯜꯂꯨꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯪ ꯋꯥꯔꯨꯕ ꯕꯣꯔꯥ ꯆꯥꯔꯨꯕ ꯈꯪꯗꯦ ꯆꯥ ꯊꯧꯕ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯂꯣꯏꯅ ꯍꯥꯞꯅꯤꯡꯕ ꯑꯣꯏꯔꯁꯨ ꯂꯣꯏ ꯍꯥꯞꯇꯣꯛꯍꯧꯕ ꯇꯥꯏꯃꯤꯡꯗꯨ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯇꯥꯟꯖꯥꯁꯦ ꯂꯣꯏ ꯐꯪꯉꯕꯅꯦꯕ ꯑꯗꯣ ꯗꯗꯥ ꯁꯨꯝ ꯅꯣꯛꯐꯗꯦꯒꯤ ꯂꯥꯏꯟꯗꯁꯨ ꯂꯩꯕꯤꯔꯤ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯅꯣꯛꯐꯗꯦꯗ ꯑꯗꯒꯤ ꯇꯧꯈꯤꯕ ꯗꯥꯏꯂꯣꯛ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩ ꯑꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯇꯣꯜꯍꯟꯒꯤ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟ ꯁꯅꯥ ꯁꯥꯕꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯣ ꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯥꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯟꯕꯃꯛꯇꯗꯅꯦ ꯍꯧꯗ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟ ꯁꯅꯥ ꯏꯁꯤꯡ ꯆꯥꯎ ꯃꯟꯇ꯭ꯔꯤꯅꯅꯦ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯑꯩꯒꯤ ꯁꯔꯀꯥꯔꯅ ꯊꯝꯕꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯩꯒꯤ ꯒꯥꯔꯤ ꯊꯧꯅꯕ ꯊꯝꯕꯤꯕꯗꯣ ꯌꯥꯗꯗꯅꯅꯦ ꯑꯩꯅ ꯔꯤꯛꯁꯣꯗꯅꯦ ꯂꯥꯛꯏꯁꯦ ꯃꯌꯥꯝꯒꯤ ꯏꯁꯄꯣꯔꯠꯁꯤꯁꯦ ꯌꯥꯎꯕ ꯅꯪꯅꯔꯕꯅꯤ ꯏꯁꯄꯣꯔꯠꯁꯦ ꯌꯥꯎꯕ ꯅꯪꯅꯔꯕꯅꯤ ꯂꯥꯛꯏꯅꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯇꯧꯔꯤ ꯁꯥꯎꯅꯨꯀꯣ ꯑꯩ ꯌꯧꯔꯦꯀꯣ ꯑꯩ ꯌꯧꯔꯦ ꯐꯖꯩꯅꯦ ꯁꯤ ꯌꯦꯡꯕꯗꯁꯦ ꯂꯐꯨꯒ ꯌꯨꯒꯗꯅ ꯗꯦꯀꯣꯔꯦꯁꯟꯒꯁꯦ ꯃꯌꯥꯝ ꯍꯥꯞꯄꯗꯅ ꯐꯖꯩꯀꯣ ꯅꯣꯏ ꯑꯩ ꯂꯥꯛꯑꯗꯤꯅꯦ ꯅꯣꯏꯅꯅꯦ ꯍꯥꯞꯄꯤꯔꯕꯅꯀꯣ ꯃꯐꯝ ꯆꯥꯅꯅꯦ ꯂꯩꯌꯨꯅꯨꯀꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯁꯨꯝ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤ ꯁꯨꯝ ꯑꯅꯝꯕꯅꯗꯤ ꯃꯤꯃꯤꯀ꯭ꯔꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯗꯗꯥ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗꯗꯤ ꯄꯥꯛ ꯇꯧꯔꯝꯃꯣꯏꯕ ꯑꯗꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯉꯥꯡ ꯂꯛꯅꯕꯗꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯦ ꯑꯅꯝꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯗꯤ ꯇꯧꯗꯦꯗ ꯌꯨꯝꯗꯗꯤ ꯇꯧꯗꯦꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯣꯛꯑ ꯃꯇꯨꯡꯗ ꯁꯤꯁꯤ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯎ ꯁꯤ ꯌꯦꯡꯉꯨ ꯂꯥꯎ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕꯗꯤ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯉꯥꯡꯅ ꯅꯣꯏ ꯆꯠꯊꯣꯛꯎꯅꯦꯒ ꯇꯧꯕꯗꯤ ꯌꯥꯎꯗꯦꯕ ꯑꯗꯒꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯌꯥꯝ ꯄꯨꯟꯕꯗ ꯍꯥꯏꯗꯤ ꯁꯤꯗꯪ ꯇꯧꯕꯤꯌꯣ ꯁꯤ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯍꯥꯏꯕ ꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯕ꯭ꯔꯥ ꯑꯁꯤ ꯇꯧꯕꯤꯗ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯍꯥꯏꯔꯛꯀꯗꯣꯏꯁꯤ ꯏꯇꯥꯎ ꯑꯃꯈꯛꯇꯪ ꯇꯧꯒꯗꯕꯅꯤ ꯑꯃꯈꯛꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯔꯦꯗ ꯑꯃꯗꯨꯕꯨ ꯍꯦꯛ ꯇꯧꯈ꯭ꯔꯕ ꯃꯔꯤ ꯇꯥꯔꯛꯄꯤꯅꯦ ꯑꯗꯨꯝ ꯑꯃꯁꯤꯅ ꯂꯥꯁ ꯅꯠꯇꯦꯕ ꯑꯗꯨꯝ ꯍꯣꯔꯦꯟꯕꯨ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦꯕ ꯇꯧꯗꯣꯏꯅꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯅꯝꯕꯗꯤ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕ ꯈꯛꯇ ꯑꯩꯗꯤ ꯈꯣꯟꯖꯦꯜ ꯌꯥꯗꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯟꯕ
ꯑꯗꯣ ꯗꯥꯒꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯁꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯖꯔꯅꯤꯁꯤꯗ ꯁ꯭ꯇ꯭ꯔꯒꯜꯗꯤ ꯌꯥꯝ ꯇꯧꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯗꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯍꯥꯏꯗꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯑꯣꯏꯔꯣ ꯀꯩꯅꯣꯝ ꯇꯧꯅꯤꯡꯕ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯁꯣꯛꯈꯤꯕ ꯇꯥꯏꯃꯤꯡꯒꯨꯝꯕ ꯌꯥꯎꯕ꯭ꯔꯥ ꯁꯤꯁꯦ ꯈꯪꯅꯤꯡꯉꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕ ꯗꯃꯥꯗꯝꯅꯦꯕ video kasi swimming ba habdi usik siya ko ikan na ko dito system mo late ba oh system yung matem tao ga na ba siya mo di palandi ka tini to ri tao nang gid mo system tangjala ni si to ram ne lo na tangjala te ne aduga last ka ka ni mai chamin nam da ka da na habdi ko to min dui ka da ko anu pa ma siya ma ga to min siya habdi ai tan na phang ga habne te ko youtube ta ko ꯑꯩꯈꯣꯏꯅ ꯁꯦꯝꯃꯦꯅ ꯈꯜꯂꯁꯦꯕ ꯌꯨꯇꯨꯕꯇ ꯍꯥꯏꯁꯦ ꯄꯩꯁꯥꯁꯦ ꯄꯨꯔꯥ ꯑꯣꯏꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯥꯛ ꯑꯃ ꯂꯥꯛ ꯑꯅꯤ ꯂꯤꯁꯤꯡ ꯑꯗꯒꯤ ꯂꯤꯁꯤꯡ ꯌꯥꯡꯈꯩꯒꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯂꯨꯄꯥ ꯁꯦꯟ ꯃꯈꯥꯏ ꯑꯗꯒꯤ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯗꯨꯃꯗꯤ ꯌꯥꯝ ꯊꯤ ꯆꯨꯝꯃꯤ ꯏꯌꯥꯝꯕ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛ ꯁꯦꯕꯥ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯦꯗꯤꯌꯥ ꯑꯃ ꯂꯩꯔꯦꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯐꯪꯉꯦ ꯍꯣꯏ ꯄ꯭ꯂꯁ ꯑꯗꯨꯗꯒꯤꯁꯨ ꯀ꯭ꯋꯥ ꯆꯥꯅꯕ ꯍꯩ ꯆꯥꯅꯕ ꯍꯥꯏꯕꯗꯤ ꯍꯣꯏ ꯂꯨꯄꯥ 5-10 ꯂꯥꯛꯄ 50 ꯆꯥꯝꯃ ꯂꯦꯝꯕꯗꯨꯗꯤ ꯐꯩꯗꯅ ꯑꯗꯨ ꯃꯣꯏ ꯈꯜꯂꯤꯁꯦ ꯂꯨꯄꯥ 50-50 ꯂꯥꯛꯄꯩ ꯇꯥꯏꯞꯇ ꯈꯜꯂꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤꯀꯣ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯥꯏꯔꯝꯒꯦꯕ ꯑꯁ ꯕ꯭ꯔꯣꯗꯤ ꯇꯤꯡꯇꯣꯡꯗꯤ ꯀꯩꯅꯣ ꯇꯧꯔꯃꯤꯅ ꯄ꯭ꯔꯦꯡ ꯇꯧꯔꯃꯤꯅ ꯑꯁ ꯄꯩꯁꯥ ꯗꯃꯥ ꯐꯪꯒꯅꯤꯒ ꯍꯥꯏꯕ ꯁꯤ ꯐꯪꯗꯦꯀꯣ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩ ꯗꯃꯥ ꯁꯦꯡꯅ ꯍꯥꯏꯕꯅꯤꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯄꯩꯁꯥꯁꯤꯗꯤ ꯍꯣꯏ ꯃꯄꯥꯟ ꯂꯝꯗ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜ ꯂꯣꯟꯁꯦ ꯀꯩꯅꯣ ꯃꯥꯟꯅꯕ ꯃꯁꯦꯟꯗ ꯚ꯭ꯌꯨ ꯌꯥꯝꯃꯀꯥꯟꯗ ꯄꯩꯁꯥ ꯌꯥꯝꯕ ꯋꯥꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯝꯃꯕꯗ 200K ꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕ ꯑꯃꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯌꯦꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯋꯥꯔꯜꯗꯕꯨꯗꯤ ꯐꯤꯔꯥꯝ ꯚ꯭ꯌꯨꯁꯤꯡꯁꯤ ꯍꯦꯟꯒꯠꯄꯗꯤ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯒꯅ ꯃꯇꯝꯗꯣ ꯃꯥꯅꯤꯗꯤ ꯃꯥꯡꯅꯗꯦꯗ ꯃꯥꯅꯤ ꯑꯗꯣ ꯗꯗꯥꯒꯤ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡꯅ ꯁꯥꯔꯒ ꯋꯥ ꯉꯥꯡꯕꯗꯣ ꯍꯧꯗꯣꯡꯅ ꯁꯥꯕꯁꯤꯗ ꯌꯥꯏ ꯑꯗꯨ ꯇꯧꯁꯦ ꯑꯗꯣ ꯍꯧꯗꯣꯡꯗ ꯂꯩꯔꯦꯀꯣ ꯑꯗꯨꯗꯤ ꯗꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯑꯝꯇꯪ ꯍꯥꯏꯌꯣ ꯏꯟꯖꯥꯡꯁꯦ ꯆꯝꯊꯣꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯗꯗꯥꯒꯤ ꯏꯇꯩꯃꯗꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯁꯥꯡꯃꯜꯂꯅꯤ ꯍꯣꯔꯦꯟ ꯐꯖꯅ ꯈꯨꯝꯃꯒꯦ ꯏꯇꯩꯃꯁꯦ ꯑꯃꯨꯛ ꯐꯕ꯭ꯔꯣ ꯚꯤꯗꯤꯑꯣꯗ ꯈꯇꯪ ꯐꯕ ꯅꯠꯇꯦꯀꯣ ꯅꯣꯔꯃꯦꯜꯗ ꯑꯃꯨꯛ ꯂꯥꯛꯁꯦ ꯈꯤꯇꯪ ꯁꯨꯝ ꯀꯥꯟꯅꯕꯗꯣ ꯑꯃꯨꯛ ꯍꯪꯍꯧꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯏꯇꯩꯃꯗꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯗꯗꯥ ꯏꯇꯩꯃꯗꯤ ꯂꯩꯔꯦ ꯂꯨꯍꯣꯡꯉꯦ ꯃꯦꯔꯤꯠ ꯂꯥꯏꯐꯇ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯆꯠꯅꯕꯤ ꯃꯌꯥꯝ ꯂꯩ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯗꯗꯥꯒꯤ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ ꯁꯤꯒꯩꯒꯤ ꯒꯨꯟ ꯆꯦꯟꯕ ꯄꯥꯝꯃꯤ ꯀꯥꯏꯅ ꯂꯩꯖꯩꯗꯅ ꯁꯨꯝꯕ ꯋꯥꯈꯜꯁꯦ ꯀꯃꯥꯏꯅ ꯂꯩ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯆꯦꯟꯕ ꯒꯨꯟꯁꯦ ꯑꯩꯅ ꯄꯥꯝꯖꯕꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯃꯁꯝ ꯌꯥꯝ ꯁꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯝ ꯁꯥꯡꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯅꯨꯄꯤꯅ ꯃꯁꯝ ꯁꯥꯡꯕꯗꯤ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯁꯝ ꯁꯥꯡꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯅꯨꯄꯥꯒꯤ ꯁꯝ ꯁꯥꯡꯕ ꯄꯥꯝꯗꯦꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯒ ꯃꯔꯛ ꯃꯔꯛꯇꯒ ꯍꯦꯛ ꯈꯥꯏꯗꯨꯗꯤ ꯀꯩꯅꯣꯅꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯁꯤꯜꯗꯨꯒ ꯆꯥꯟꯅꯕ ꯑꯗꯒꯤ ꯑꯃꯗ ꯆꯥꯟꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯈꯥꯛꯄꯩ ꯋꯥꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯝꯁꯦ ꯈꯥꯛꯄꯁꯤ ꯇꯁꯦꯡꯅ ꯄꯥꯝꯗꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯦꯟ ꯇꯥꯈꯠꯂꯤꯁꯦ ꯌꯥꯏ ꯁꯤ ꯐꯖꯩ ꯈꯥꯛꯂꯀꯥꯟꯗ ꯑꯗꯣ ꯐꯤꯂꯝꯒꯨꯝꯕ ꯌꯥꯎꯔꯀꯥꯟꯗ ꯅꯪꯒꯤ ꯁꯤꯟꯗꯣ ꯁꯝ ꯁꯥꯡꯕ ꯁꯤꯟꯅꯤ ꯑꯗꯨ ꯁꯤꯟꯅꯤ ꯀꯣꯏ ꯈꯥꯛꯄ ꯁꯤꯟꯅꯤ ꯀꯥꯟꯗ ꯍꯥꯏꯕꯗꯨꯗ ꯀꯣꯏꯁꯤꯁꯨ ꯈꯪꯅꯤꯡꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯤ ꯂꯟꯇꯛ ꯍꯧꯋꯦꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯀꯣꯏ ꯍꯥꯏꯇꯥꯔꯦ ꯁꯝꯕꯟ ꯂꯥꯏꯔꯕꯒꯤ ꯁꯝꯕꯟ ꯍꯥꯏꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯅ ꯈꯪꯅꯤꯡ ꯇꯦꯟ ꯈꯛꯅꯤꯡꯉꯦꯕ ꯂꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯒ ꯅꯨꯄꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯃꯥꯅꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯌꯥꯍꯧ ꯉꯟꯕ ꯂꯩꯋꯥꯏꯒꯤ ꯋꯥꯏꯔꯝꯒ ꯇꯩꯊꯣꯛꯑꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯖꯅꯒ ꯇꯧꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯂꯥꯏꯗꯨ ꯀꯠꯅꯕ ꯈꯣꯠꯄꯒ ꯌꯥꯝꯅ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥꯒ ꯌꯥꯝ ꯀꯟꯅꯒ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯄꯨꯔꯥ ꯑꯣꯏꯅ ꯊꯕꯛꯁꯤꯡꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯅꯩꯈꯥꯏꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦ ꯅꯩꯈꯥꯏꯗꯕꯤꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯏꯔꯝ ꯁꯦꯡꯕ ꯈꯣꯠꯄ
ꯑꯩꯕꯨ ꯈꯣꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯁꯦꯟꯅ ꯈꯣꯠꯄ ꯑꯗꯨꯃꯛꯇꯤ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯒꯨꯟ ꯈꯔꯗꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯥꯏꯠꯁꯦ ꯁꯦꯟꯅꯕꯁꯨ ꯌꯥꯎꯗꯦ ꯌꯥꯏ ꯌꯥꯏ ꯍꯥꯏꯗꯤ ꯗꯥꯅ ꯍꯥꯏꯁꯦ ꯃꯔꯨ ꯑꯣꯏꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯏꯕꯗ ꯍꯥꯏꯗꯤ ꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯗꯥꯗꯥ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯩꯅꯣ ꯇꯧꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯁꯥꯁꯦ ꯑꯩꯈꯣꯏ ꯗꯥꯕꯣꯅꯤꯒꯤ ꯗꯥꯏꯂꯣꯛ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯗꯣ ꯗꯥꯕꯣꯅꯤꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯇꯧꯕꯁꯤꯗ ꯗꯥꯕꯣꯅꯤ ꯍꯧꯖꯤꯛ ꯗꯥꯕꯣꯅꯤ ꯑꯣꯏꯔꯕꯅꯦꯕ ꯑꯩ ꯋꯥ ꯉꯥꯡꯕ ꯍꯧꯔꯒꯦ ꯗꯥꯕꯣꯅꯤꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗꯤ ꯄꯨꯔꯥ ꯐꯩꯅꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯍꯥꯏꯕꯁꯨ ꯂꯥꯛꯇꯕ ꯑꯗꯒꯤ ꯃꯤ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩ ꯃꯃꯥꯡꯗꯗꯤ ꯑꯗꯨ ꯑꯦꯗꯚꯔꯇꯥꯏꯁ ꯑꯝꯇ ꯇꯧꯁꯤ ꯑꯗꯒꯤ ꯑꯃ ꯍꯦꯛꯇ ꯇꯧꯁꯦꯅ ꯄꯪꯂꯥꯛ ꯂꯥꯛꯄꯅꯤ ꯂꯣꯛꯗꯥꯎꯟꯅꯤꯅ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯅꯁꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯒ ꯐꯨꯕꯤ ꯑꯗꯨꯅ ꯐꯤꯂꯝ ꯁꯨꯇꯤꯡꯒꯤ ꯑꯣꯏꯔꯁꯨ ꯀꯅꯥꯝ ꯂꯥꯛꯇꯦ ꯑꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯦ ꯄꯣꯊꯥꯔꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯗꯥꯕꯣꯅꯤꯒꯤ ꯗꯥꯏꯂꯣꯛ ꯌꯥꯝ ꯇꯥꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯑꯩꯅꯁꯨ ꯇꯥꯅꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔꯒꯤ ꯏꯕꯣꯝꯆꯥ ꯃꯩ ꯊꯥꯗꯣꯅ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯗꯤ ꯑꯩꯁꯦ ꯃꯨꯊꯠꯂꯒꯦ ꯃꯩꯁꯦ ꯃꯩ ꯃꯨꯊꯠꯂꯒꯦꯀꯣ ꯉꯥꯜꯂꯦ ꯑꯗꯨꯝ ꯑꯩ ꯃꯨꯊꯠꯄꯅꯦ ꯑꯗꯣ ꯌꯥꯗꯦ ꯌꯥꯏ ꯑꯗꯨꯝ ꯇꯥꯔꯁꯦ ꯅꯪꯅ ꯀꯔꯣꯝꯗꯅꯣ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯑꯦꯗꯤ ꯇꯤꯡꯇꯣꯡꯅꯗꯤ ꯅꯪꯅ ꯃꯩ ꯊꯥꯔꯣꯅꯦ ꯇꯤꯡꯇꯣꯡ ꯃꯩ ꯊꯥꯅꯣ ꯃꯩ ꯊꯥꯅꯣ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯒꯤꯁꯦ ꯑꯩꯈꯣꯏ ꯆꯦ ꯖꯦꯅꯤ ꯍꯥꯏꯇꯥꯔꯦ ꯆꯦ ꯖꯦꯅꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯗ ꯑꯃꯨꯛ ꯇꯧꯔꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯔꯁꯦ ꯑꯅꯝꯕꯅ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯑꯩꯅ ꯑꯅꯝꯕꯅꯗꯤ ꯂꯣꯏꯅ ꯑꯩꯅ ꯑꯅꯝꯕꯅ ꯁꯥꯏꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯗꯩꯗꯤ ꯍꯟꯗꯛꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯁꯨ ꯀꯟꯅ ꯇꯧꯕ ꯑꯗꯒꯤ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯑꯩꯅ ꯂꯩ ꯆꯤꯜ ꯂꯩꯁꯦ ꯑꯅꯝꯕꯅ ꯂꯣꯏꯅ ꯄꯣꯛꯊꯣꯛꯑꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯠ ꯄꯣꯛꯊꯣꯛꯄꯤ ꯆꯤꯜ ꯄꯣꯛꯊꯣꯛꯄꯤꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯇꯥꯏꯃꯤꯡ ꯌꯥꯝ ꯆꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯗꯨꯅ ꯆꯤꯜ ꯂꯩ ꯄꯣꯛꯊꯣꯛꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯁꯥꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯝꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯣ ꯐꯔꯦ ꯗꯗꯥ ꯍꯥꯏꯗꯤ ꯗꯗꯥ ꯑꯗꯨꯗꯤ ꯅꯨꯄꯤ ꯈꯣꯟꯖꯦꯜꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯑꯅꯝꯕꯅ ꯑꯩꯅ ꯅꯨꯄꯤ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯑꯃꯐꯥꯎ ꯁꯥꯗ꯭ꯔꯦꯕ ꯑꯣ ꯑꯗꯨꯗꯤ ꯅꯨꯄꯥꯗ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯐꯔꯛꯀꯥꯟꯗ ꯑꯗꯒꯤ ꯏꯁꯩ ꯆꯠꯂꯀꯥꯟꯗꯗꯤ ꯂꯣꯏ ꯁꯥꯏ ꯌꯥꯝ ꯊꯤ ꯇꯧꯔꯛꯈꯤꯅꯤꯗ ꯍꯥꯏꯗꯤ ꯁꯨꯝ ꯁꯤꯗꯤ ꯂꯣꯛꯗꯥꯎꯟ ꯂꯩꯕꯩ ꯉꯥꯛ ꯃꯌꯥꯝ ꯄꯣꯊꯥꯅꯕꯅ ꯁꯦꯝꯕꯩ ꯋꯥꯅꯤ ꯑꯗꯣ ꯃꯇꯨꯡꯗꯗꯤ ꯗꯥꯏꯔꯦꯛ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯕꯩ ꯇꯥꯟꯖꯥꯁꯨ ꯂꯥꯛꯈꯤꯅꯤ ꯈꯜꯂꯤ ꯑꯗꯨꯗ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯌꯥꯝ ꯇꯥꯅꯤꯡꯉꯤꯁꯦ ꯗꯗꯥꯒꯤ ꯃꯥ ꯃꯁꯨꯀꯅꯤꯒ ꯃꯍꯥꯚꯥꯔꯠꯀꯤꯁꯦ ꯁꯤ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯁꯤ ꯑꯃꯇꯪ ꯂꯥꯁ ꯑꯣꯏꯅ ꯇꯥꯔꯁꯦ ꯑꯗꯨꯒ ꯃꯥꯃꯒꯤ ꯃꯥꯡꯅꯤ ꯊꯣꯛꯀꯨꯔꯄꯇꯤ ꯇꯦꯠꯆꯗꯪ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯃꯥꯃꯗꯤ ꯍꯟꯒꯤ ꯃꯇꯝ ꯑꯣꯏꯁꯦ ngasi sigani hayeng sigani haiba tamba ngamde kurupati maramadu nang mamadi manipur haiba jagado mutang di uningi ba kurupati mama mama karigini pani mao nanginawa kurupati tanchadan lairi mama maramadu mama ngasi hayeng si channa bigidamagda nanginawa ꯅꯤꯡꯊꯧ ꯀꯨꯔꯨꯄꯇꯤ ꯗꯨꯁꯥ ꯁꯟꯊꯥꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯂꯩꯍꯜꯂꯨꯔꯕꯅꯤ ꯃꯥꯃ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯅꯤꯡꯉꯦ ꯀꯨꯔꯨꯄꯇꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯅꯤꯄꯨꯔ ꯀꯣꯏꯔꯨꯔꯁꯤ ꯀꯨꯔꯨꯄꯇꯤ ꯄꯥꯏꯔꯣ ꯄꯥꯏꯔꯣ ꯃꯥꯃ ꯄꯥꯏꯍꯜꯂꯒꯦ ꯃꯥꯃ ꯗꯨꯁꯥꯁꯟ ꯃꯥꯃ ꯃꯅꯤꯄꯨꯔꯤ ꯀꯣꯏ ꯃꯔꯝꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯊꯧꯔꯨꯅꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯅꯤ ꯌꯥꯃꯨ ꯊꯧꯔꯒꯦ ꯌꯥꯃꯨ
helicopter sih dia male em nungai ngasi sih ai puk kasi lo na helicopter dia male tuk tau lah ado ito mati ang mga gitam ne ado ne gumba mati yang tenge akoy chap si phajana hek tor dingi akoy konjen ma ba ji hen ne ko hoi hoi ado ne da manas chao no pedal jing na na pai sei sak pa adagi dialog to mangi akoy chao yaw de dia ga tarang ngi to sum gra oh ado yam nungai da ngasi smanya atang chin ba tanja hai tare ngatang potha sida mayam gi keno da yawra kan da ngatang khoi potha mi da sida da mateng to bi da nga wai chana phang jap sam nungai adu da zik lockdown manung sida da na sum khoi gi message hai ba tare khoi gi lai ri ba khoi gi public hai tare public sing da hai tare khoi sinau sing sida kai kai haining ba lai ge amtang hai bi ba ya ga amtang hai bi ma ambu hamkan aina arwai goi na itare मैम दा खुरम जगे तसिना kana मैम जुजी अखोगी सरकार ना सुयाम कन्न तोबिरी अदुगा जुजी पेंडेमिक हाबदी कोविड 19 की पेंडेमिक अमखक लैबनिना अदुगी सेकंड वेव सुम लाक्सलबनिना मैम प्रोडक्ट आइना हाइजेनिक मदि जुजी अखोई मसेन सेक्शन मिनेसी अमसो अखोगी हैंड ग्लोव न सिंबा मदि फेस वाश ने फेस मास्क ने सिंबा उपियो उपकाबिगनो फेस मास्क थापिगनो अदुगा कुसे हाम मतम दा कोई छापोन और अदगी कोई कहनी छापोन लेटर जो कोई उत के लेटर hoi hoi yum da phang da वाई जिंजिना कोई कहनी सेकंड कुंठा दगी तादना भांबीबा दुगा तोयना काना का कोई पुंगाय मा पुंगनी काना का दम तोयना भांबीबा इतारे अदुगी सुमतक युमदगी मपान तुकिदना सोशल डिस्टेंसिंग खायरगा कोई ततना कोई कोरोना वायरस सेकंड वेव से प्रबन महिक से वायरस से प्रबन मांगन नबगी दबकता कोई मसेन सेक्शन में नजी अदुगा जुजुक लेबिरिबा कोई लेका दे लेबिरिबा सोशल वर्करसिंग अमसुंग प्रधान मेंबरसिंग ना मकोई की अचौबा हाबिदी जुजुक अचौबा सांग सिंगजी की ताना बिरागा कोविड 19 सी लेना सेकंड वेव से लेने मनुंग सिदा कोई लेका दे लेबा लाइबा सोथरब नोम की सरा तारई हिंबसिंगसी कमाय तरोगा नारिब्रा नत्रगा येब्रा है सोशल डिस्टेंसिंग खायरगा मोगी चाना थंगबसिंग ओयबसु अदगी मोगी गुली बुतंग ओयबसु मोइना खितंग यंजन बिरग चौराप म यंजन बिरग दि खायरग एन बेस होइगनी अदुगा अखुसु मपान थोरसी स्टे होम स्टे सेफ थैंक यू yam nungai da si kana ba मैम हाइबी रे दगी मतुंग ताक पदसु ai rada line lojare aduga face to face hai tare direct phaminara kanda amu nawe tanja loge ko corona se loibaga amu puna phaminam tanja lojare da ai call je amu tongjarake do hoje ke dai video se thamjarage ai video solution ge adu dai thamjarage ko da phone je ko yam nungai ngatang meyam pothamina ba jo ngasi sumaina waisana ba phangja sam nungai je dubu ai meyam da hajaga da dai je kui video hapu da se aduna maram wara kanda kitang हानगी आइगी लेरब चेन दुदा मुलक दुदा वांगांग मगै दौजे कितंग हल्ले अदरा नुंगाइनबा मथंग दा नुंगाइनबा होनजरके अदो मैमसु युमदा लेबियु टेक काइदना लेबियु स्टे सेफ स्टे होम आइदो मैम जोसे द कोरोना मनुंगिना दो नुंगाइ वीडियो अपजरके मथंग दा कनाडा तौसिगे कमाइ तो वीडियो तौसिगे कमेंट हाइरमो शेयर तो वीडियो यारिबा मखै दो ngasi गनि वीडियो से स्वाइदा लेसन जरगे